Kadajit Youth Welfare Association Club KYWAC na Sinduna tha asigi mangadagi Houduna KYWAC Trophy Inglising anikun nga mga Pangthoklagani haina KYWAC ki General Secretary Namayrakam Binandana Phongdokre wafam asi ngarang numidang wabagay Kadajit laiba KYWAC ground na famkiba pawgi mifam amada mahak na phongdokhibani KYWAC ki General Secretary Namayrakam Binandana makata na phongdokhibada KYWAC Trophy asi pangthokpagi maramdi lamdam asida inkhalakliba nahakyabu nisana sokhalakli masigumba kyasdagi inkhalakliba nahakyabu kharada oirabasu kanamba khongthang ama oiribani sana khona bada thawa yaujaba naha amadi ahalsingbu mapung fana semba ngamdrabasu club asigi maikaidagi angamba khara thabak oina uchapani KYWAC Trophy asi maru oina football da henam yengchanglaga pangthokpani loinana numidangi matam khakta da sanagani masida punna team kungani pan saruk yagani haiki aisagi ming namanakpam binanta arugai Kadajit aruga club sigi mingna the Kadajit Youth Welfare Association Club miyamna Kywac haina khangnaba adugumna club ni aro akhoi Kywac trophy si 2021 dagi pangthokpa horokpani akhoi night football tournament final soccer si aruga 2022 da amu pangthoklaga 23 da akhoi lanna Megi tang ahum dagi haukiba lanjina maram oiraga akhoi sahi ma lepcharure adugi matungda ngasi semuk akhoi Manipurgi association ji kitang pharakpadagi Manipurgi mafam kudimakta sumaina sport ki kaigi art ki kaigi mathang pangthongna pagi matungina akhoi gisu sahi ma lepro matungda hujiksi 2025 April ki tang manga dagi hariba football tournament final soccer night numidangi matam khakta da sanaba asugumna tournament asi akhoi April ki tang manga dagi pangthokpa hojagani adu ngasi sina akhoi manager meeting ni koina pangthok charibisi aduga haiba tournament asi mamang dadi akhoi team mayam ama saruk jabi team kunthra ga tarunga saruk jabi bani adubo handaki di akhoi sahi ma leprurabani na akhoi hojisi team kungani pan khaktana handaki 2025 sigi tournament si team kungani pana saruk yaraga Kywac trophy si pangthok chagani aduga akhoi gi haiba tournament asi pangthokpagi maram si lamdam masida aduga irei ka sita leiriba naha sing inkhalagriba sing nisa pusana mangalaba aduga nisa pusana irangnaraba mayam asidagi akoina kharadang orabsu kannabagi damakta amadi sanababu pamjariba football asu pamjariba isa sing su sing inau sing mayam am horolibsi kharadang orabsu club asina akoi semba ngamba mafung phana sembiba ngamdraga su club asigi saitigi angamba kharadi sibong ngami haibadumadi akoina usanabagi damakta ngasigi Kywac trophy si pangthokjabani